Marau leibe tuminna leikri, wangang haibe wangang khidri, lan soknari wakhal gilan bungda, kanana kanagi michang oiriba. Simran gi mayum yaubaga, mama na chak insang phajana silami, punna chaminare, yumdu Simran ga mama ga khak leibani, mapa leikhidri, chak toklaga Simran gi kada pothai, Natasha phone du yenglubada, mapa gi miss call tarani pa leirami. Phana saurabasu mabu hekbo piriba mapani chiraba matamda mapana tana kana sulaite hallaga amu call tawi mapadu satpai khalai abemcha nambu kaida lerino baba da hairo baba ai manami hoida lerani ngase namanabi kana mayumna kadai dege karinu nang tawrisibo aina hojaide tinai haiba imanabi to thangmai bandage baba lo bulake migi da leibadu nungaite imanabi sinungaire roye ai leini haibai ngasai harau harau tawjaraga moida saksu chare mapa du sor sangna hondolaga tapna haire phare phare abemcha nang mangau yam thiko baba da matha yam sale Natasha khumde makhutu krak krak ta silaga lei mapi ira su cheli mapa du tapna amung haire baba thamage ko phajana leiro kol du thamkibaga Natasha magi bag tagi diary du lauthore ani suba page ta hangdolaga hana ikibadu yengi Konthau pisak 11 April 2007 mark on neck and wrist knife on right hand postmortem report suicide bag tagi penaba lautholaga nau mu makha da isale Nick Rajkumar private investigator NIA address Kanchipur Suras, Nick, best friend, address Lamfel. Iba loibaga munna yengduna ngihak lay, mapandagi Simran na kaurai. Natasha, kenam yengu lau he? Natasha diary do hapchin na kumlay. Oh, lae. Droli do hangduk laga, magi bag to firol mayam dugi makada hapchilami. Aduga mapanda thokri. Lanbung yaurak lay thauna phabe, lan gi jatra tawkri loksing laybi. Lalong sin ba haukre poram khangbi yekna ba thamba haukre ningthibi Simran na kaubaduda Natasha mapanda prap chenthore Simran na sasalao asida yong amale risengone Natasha na yongi oira aiti pakalore yengnaraga punna nokmine anido nomituma Simran hoidale nongalaga Natasha mapada pau piraga laubala ale Singjamai gi girls hostel amade lakminari mapa machado Natasha lairui haina ningai adumak tawri baba ai tale haiba ai hostel da lainingde abemcha ningai tagono babao nupina thanta renta ka mai leitu numi nangbo adu oiragana baba gi manakta laige Thika gi nupa maya maraktuda icha leisabise kamaina thamni babana hena icha ga lapna ningdene Natasha khumlaktri mamai du thongnau rom da onthoklaga leikri Kesor nungai tramale machanupi bu themlai nangna leibada mafam jagada barena ma baba yam thuna tirake matam khara di hostel da leiro hostel gi deposit 50 ni thirisa yamina Kona mo hantorakane dubudi thagina kya thidoba lising tare as renta laibana yam sethina phai baba renta laibadudi na thanta loi torokadoini ne chak thongba kon phengba loina ma nang lairik pa bada kairakani ne aduga renta lai bhaise ka thangnabada laiba mi gisu yamakha poli mi phata boiramadi kana khangba adunane baba na selise Ado, baba na thigi haibadu thirauka. Ai hostel da sunglai leningde haisine. Hoine. Mapa na thembadu da harau le haure hostel da. Kesor machanupi thanamlaga magi leifam da kakwa da amuk lai. Gari du garage da thanamlaga mathol mari wangba yumdu da changlai. Mayam ikoi selaga phamduna leiramle. Table du da thamle wine bottle khara. Chana basu plate khara da haptuna chair ama hangli badu kesorgini
masana khangna pamtei. Binoyna, Kesor, nachanupi thiluraba. Kesorna, hoi thilure sir. Binoyna, nangi nachanupi anini haibadai. Kesorna, mani sir. Ahandu dilu hongkre. Haujik thiluriduna atombini. Binoyna, oh, nong masida purao puna chakchara masaminashi. Kesorna, phani sir. Ibo tombana. Kesorgidi machanupi animak masak fajabanine. Boyaina, nang nakaram kanda uriba. Ibo tombana. Karino da, Lakhipurda aina Kesor se thengnarakpadai sida pusilaklini. Kauruba nangbo. Boyaina. Hey, wakhal se kainoma taurene. Wari amasu lamsinduna sanai mayamdu. Nisa khara pangkhalakpa matangduda Binoygi naitong pakpa machanupa Boris sanglai. Lairiba atay mayamdu hanna yengde mapagi manakta jangsilaga hairami. Ay imanaba khara pundaw laire baba. Bolero du piro. Paukhum piba nang haude yam thuna thokre. Mayamdu yugi nisaduga wari sananaba topic ama amuk pirambaga chap manare. Boyaina. Ichanupa sibu thaba ingkhang tawhalaroi chosar. Binoyna. Magi kaisu wateda. Kaidobai government gi minai oheluni. Aigi konungsida ningthau ijasana. Ibo tombana. Chahidi angang oiramlaroine. Luhong khongdoba yaramlani khale. Binoyna. Chahi kuntare changlaklabani. Hongbirani. Manasu pamba, mapa ainasu yaba, khochabi imaw amasung thiribani. Sanjitna. Sargi kaisu wadre. Ichanupa supangnoknopa nate. Matik chabi imaw thiba luroida kaiso. Binoy nokfet tawna mangak nomi. Glass ama amuk thangkatuna thakjenki. Kesor waridu kaya yausinde. Tumina taribani ngasaidagi. Masada hanglakpa wahang natana kumdabani. Magi mawangse machanupi atombi sulauribani. Ibo tombana. Aikoi Kesorgi machanupi atombi to noptabani. Sakta chuda larikta suwatabani. Adum jura simanba yabra khalini aide. Kesor ngakna ibo tombada yenglai. Sanjitna. Hoine. Adusu yabajane. Tung koina marita nandanaba. Binoyna. Kesor. Nachanupi dubu chahi kya suragene. Kesorna. Sir. Ichanupi di yamangang oirida. Chahi kunitoy changlaini. Binoyna. Larik tambaloy jakishanuda. Kona khanaba haidune. Kesor masadu itaw tawre. Machanupi bu mangonda ki setlaga lawkrani haibagum masadu laita fam khangde. Adubu nungaitaba pendaba khudingmak phajeli. Haisingna loshali. Natasagi mapani karigi lawshing watkani. Numidangi pung nipanda hostel gi dinner piri. Chak tokpaga Natasa magi room da changlai. Ngasida thengnaba roommate ni Chitra. Ahanba thengnaba oibana wari yamna sanai. Chitrana. Aidi Lakhipur amukta chatre yam chaningi. Natasana. Semester break lebada chase. Chitrana. Oi, ado, nang yum miss tawdro. Natasana. Kaisu khanjandeda. Aidi piklingaidagi hostel da adum leire. Chitrana. Aidi ahanbane yum yam ningsingi. Ado, nanga wari sanabadai khara phare. Natasana. Noigi lamdo khongjom haiba natro. Chitrana. Mane, nang lama ba? Laktre. Ay ngarang talakpan Infal da ahanbane. Khongjom di Infal jingde Thawal district jingi. O khangane. Ado, nang miga tumina ba hainaba natro. Hainaye. Chitrana. Adudi ibani tumine seko. Ayumda ikhoi maga adum tumbay ithana tumba kiyeba. Natasa noklaga. Kirunuda. Ado, lam maming kharata oingoda. Swaiganaknaba ay kemta khangdi. Chitrana. Swaiganaknabadi awanglomda chalagana yumnam laikai. Aduga moirang khom leire. Makharomda chakraga kakwa leire. Adaidi Kanchipur. Natasadu Kanchipur palakpaduda nikhang ningsinglai. Natasana. Kanchipur se yam chawbra. Chitrana. Khitang adum.
Natasana. Oh, ado, ay babada call doge. Nang di yum da tawroidra. Chitrana. Tawra ameng asay. Nang washroom jangkring na iduda. Ay koy di changanta na chabane. Tumdore hayre. Natasana. Oh, adudi nang sumlay mo ka. Chitrana. Natasa mapanda tholaklaga balcony du da ngai hak lepaga lei. Akoi budu yengi. Sorok mapan oibana highway da gari mayam chatpadu su ui. Gari ki light chingdu ka hena nganba amuk yaurakpada mami tu khitang khujale. Makoina leiri budugi ground floor da na leiri retailer shop ama. Hostel mapudu gini. Pochai leiba changlakpa leiraga hankiba singdu ngai hak yenglaga leina tasa. Ngay haktang leiraga mapada call tawi. Ring chatpaga ikuy-kuy amuk paikhalai. Abemcha, chak charabo. Chare, babadi kuiri te chaba. Baba, rin tu thiba horabo. Ihe, ai chanupi atombi sidi, ai di kamay ngang na ne. Baba na thibi tragana, ai di isa na thirudoini. Hai, mapan thokano. Lamsu fazana khangdriba nangna. Baba thigi ko, baba thigi. Hayengdagi hauro thiba. Hoine. Wari sana na makhada mi chapadu su sum yenglambani. Dukan mamangda gari ma khamkhibadu ui. Nupa ni kumtharei. Kuchu khara leisan banupadu ubada Natasa mamitu lauthorei. Phondo onchelaga mapada hairei. Thamagi baba. Thamo phajana layuko. Mapana hairibadu khumde. Phondo phatkak thale. Kharaga hena nun tharaga yengi dukanda changkriba nupani duda. Kada amuk yam thuna changlai. Chitradi hiptuna leiramle tumbadi natri. Natasa sangsilaga hatu hairui. Makada kumba cherikara Chitra fuk hawgalai ngakna hairei. Koino, nang kai cheke haino. Dukanda kumba cherikadraba. Dukanda de kaisu sai mandida antina phambanina. Nang sumlerama ai kinom leruge. Chitra ngakna lehaure Natasa na prap chen khibaduda. Natasa istiadu yam thuna kumtharei. Dukanda change tawbaga nupa ni tu tholokpaga hekchane. Nikna. Natasana. Sir, Nikna. Soida lebra. Natasana. Sida mathakta. Makut thilaga ta Natasana. Nikki nakanda lepiba Suras chirol tawrae. Yam tawramina nupa sai. Suras nangang di tadaba natene. Adubu kumde Natasa da onchilai. Natanda thoklai di kaigino. Kaida chatuino. Ai Dukanda lakpani kainom laigena. Oh, lero. Adudi aikhoi chalukige. Hoi sir. Chetkre nupa anido Natasa manglaga yengduna lehaure. Ibema, nangbu sida leidaina. Kai leige haino. Dukan family binupiduna wangang lakpaduda khangprek khangi. Natasa do jinda tholokpa ma hek haijinki. Sampu leigi tawne antie. Lao ngantana lehau yadro nangbo. Khangthore, haujikta ningsingakpa. Kai sampu piyuge. Packet macha oina leidura, kaukta oina leiduro. Head and shoulder, kaukta oina pibiyo antie. Nupidu sampu bottle ama piraga hairei. Nanga hauji wari sanaridubu khangnabro nanga. Antie, ngarang lambida gai tawbirakpane. Thengnabaduda sum kaunabane. Oh, nupa animak siphai achauba oiramale. Moigi thijin humjinbagi tawbudo. Antie, paisa sidagi laubihoro. Achoiba yaudre. Nupidu baksi hangna wari sum sarei. Nanga wari sanaba nupadudi asi Kanchipordaini. Mapadusu SP oirambane. Haujikpudi retire chakre. Macha nupa ahal haujikidugi hek mayamba luhongbagado yam chauna tawkhrachane. Haujiki nupadudi luhongdrimale. Chahidi yamamane. Mayambadusu thengna hongi. Masu luhongba matam hentokna yarabane. Se paisa sida leire. Phajana changuko. Hoyanti. Nikka Suraskasu lamfelom da thaurai. Ngasaidagi Surasna laknaba leptri. Sala. Nupi apamba leitiga haijiladana. Nupi panda yadrise singjamaigi leirang amada ngawbai oire. Nikkumde momon adum noi.
Magi minok amuk hena Surasna wang nganglaknaba maram oire. Lepte Surassu adum ngangli. Koina badi mandre. Haiba ngamdaba oiragana ai sinbigene. Nangna pami nuksira haiba wahaiduda hayo. Next source sang na hontok laga khumlai. Karan nganu ko Suras. Koi biaba no pinate hojugido. Kaino haisibo chelurabo. Karino da nangsu. Mayek sengune. Nang Simranga pau phaunadro. Handa kaya phaunade. Aisu thaibak sinbagi masu practice kana tawri male. O hairaga yarui wari mayek sengunu pa. Leta tharak panupi aikhoina thibado. Hojiki angang doiramni khanbaina. Suras khangpre khangi yam ngakna hanglai. Karino haisibo. Lakhipur haidaine dude. Lakhipur daine. Singzamai da laiba oiramgane. Sida lai tambalak pan hai. Hana Guwahati da tama isu hai. Soidana oine. Soidre dude. Nangna mayam se kamai khangi ba. Nupi duga kamai khangnai ba. Ngarang thengne. Police kharana check tawbada mawong chana tawbitra chane. Trolley da hapakwa piro document mayam do. Loi check khairaga police duga mari yetnara leirame. Wah, maitai nupi sabas. Ngarang ahanba lakpan haibaduda aina thinbirambane. Mamanabi amana waheng lekaida ngaramge haibagi aduda thilure. Aduga mamanabido noi heroine oi leirame. Horen amta wari sagene. Sao, karino hangba yaba khara hangdo magi maramdasu. Yes boss. Ado ai kainomdi sum jingnari. Kari amuk jingnarage. Nang haujuki nupido pamba manba ma yaurine. Taningde ko. Nangna hana kaurina tro haujuki do. Nacha nupida phau kaudaba nangna. Nang loisilo. Sindorine aina. Nang yade haisini ko yade ba wanganga do. Midianga do nungsigum kaigum tauba ma yauyeba. Yamana ngangina. Aikoi magi mamangdaga hairaganu ko. Ba phagine mo. Hayeng hekta hairageda. Namau nupi kasardagi masak haigatana phajabi model figure tabi ama leirabanena. Adaidi nang nayum halaloi aina. Aikoi imaga wangangna halaga thamni. Khangde aidi hairani. Surastu nikta onchelaga isaiga saksalai. Kasar lamgi leisa abido. Sungke kedana fajabido. Nik nokthora Suraski mawong duda. Niki kuning da magi kut kuning na. Haifet thingnaga isai saklo haibagam ingit tawi Surasna. Ngayhaki nungai budu manghaning da bagira. Natraga wakal da karigumba mapum bagira. Niktu Suraska punna isai saklai. Gari thauna onchinaraga nokminai anido. Ngayhak tangi nungai baduda nupidugi mawong mataw magundu kawkrabra. Gulab kilainam da pangthakino nujagi chenglaw da ngawkino. Lang thakpani nongsabu yiknabagum khanbani na hakpu. Gulab su saklon yamlakkani ahingda chaktabasu ngamlaklani. Ayukta safongbasu uraklani maikhum uptuna inaraklani.